Arambai News Guwahati da Maithelongi pau tabiriba singbu ihan hanba maktada chingangbam Suzitrani na khurumjari. Hojing asigi samlappa mariba pau sing lawirasi. Assam lengak na lauba third amadi fourth grade ki pham lising kuntaret mensinabagi written examination laglibo August kunmathoi amadi kunipanda pangthoklagani. Adubo asumna Assam direct recruitment examination inglisingani kunithoi pangthokadoriba district khudingmaki center singi meter chamana konma mafam singda mobile internet service thingjilagani haina Assam lengakna lauthorakre. Center amamamda SI amamamna panahangani su haire. Sumna punna candidate lag tarama thoi henbana aiba changyeng asi thananabagi sem saduna lairibani. Panbayabadi mobile internet service thingsingadoriba asi lakliba August kunmathoi amadi kunipangi parikya chatharingai manung habadi pung mari khaktagini. Ngasidagi NT-kagi andolon amuk haurakre. NESO Northeast Students Organization amadi Asugi Khongjang Awangnongpoki State Sinbathungna Chathabaga loinana ngasi Guwahati gi Uzan Bazari laiba Asugi Office Sahit Niwas ki mamangda mahiroisingna wakat Khongjang changsinba haukre. Protesters sing asi lambi lamjaw da chatpagi ayaba police singna pikide. Police na barricade khaduna makhoibu thatuna thamki. Nakalamarom da Mizoram da su Mizo Zirlai Pawalna NT-ka amadi apspa lokthoknabagi wakat thangal aduna ngasidagi wakat khongjang changsinba haukre. Kabi Sahityik amadi Khunai thomi oirambata natana Hozai Amtola LP School da Ozamako koina thau pubiramba leikhidraba nongthombam Mangolgi Humbudra Taruk suba mapokumon thoram nongma chupna Manipuri Sahitya Parisad Hozai Sanglenda ngasi pangthokre. Laikhidrabagi mafamda haikat laikat tamlaba matung Sahitya asigi maramda Usam Kunja Bihari amadi Laishram Gulab anina nahongnana ningsingki. Loinana laikhidrabagi machanupi Taurem Ongbi Laisnana apokpagi maramda nungshiraba paudum kyasu thamki. Oza asina saireng amadi dramana chingba kaya phonglambata natana tekhaw lam nungsi haina seihoba isei mayek amasu khudol tamlamki haina aiba loop Assam Hozai Secretary Media Thangjam Birendra na thadorokpa chirol amana phongdorakle. Chahi khudingi pangthoktuna lakpagum lakliba August kunda Manipuri Longi Numit Bon Tarapur Auditorium da Manipuri Sahitya Parisad Assam gi St. Catherine Masa Bon Tarapur Masa amadi Bhuvan Valley Masa ahumna sinduna pangthoklagani. Saireng saidinabagi thorom amasu pangthokani haina Secretary Oinam Sarat Singh na thadorokpa chirol amana phongdorakle. Manipur su ngasidagi Northeast Students Organization NESO gi Khongjang changsinba haurakre. Khongjang asigi saruk amoina Awangnongpok State pumbadagi apspa lauthou NRC update tawduna inglisingamaga chamapan yangkhaimathoi chatnahalu ka chatnahanganu amadi ILP chatnahalu haibana chingba wakat taranithoi thangatladuna DM campus ta laiba MSU headquarters ki gate mamangda MSU na wakat Khongjang changsinba haukre. English amaga chamapan marfutara humdoi May ahumgi mithai amadi Muslim pangal anigi marakta thokiba thokhaningdaba thodok adu matamaduda laikhiba poramlen apunba haiba loop aduna thokhanbani haina Muslim gi loop Tarataruki Wangangloi SM Jalal Anwari Nurjahan President UMMWDO na haikiba adu lagliba August kuntaruk phawgi manungda miyam khangna lale haina sengdokadabani amadi hariba matamasi phawgi manungda sengdoktrabadi mari leinaba authority amagi court ta wakatlagani mathong khangdana miyamda utchainanaba hekta haizilaga mitei khunai pangthanaba poramlen apunbagi president oirambada taisingani lauriba amadi e tairaba makhut haina Muslim pangal wangangloina hairabanina masi taraina lauroi haina Federation of Haumi gi president Sapamcha Jadumani na thadorokpa chirol amana phongdorakle. All Manipur Dharma Suraksha Samiti Imphal na sinduna ahum suba samiti asigi mapok numit kumon thoram ngasi thangoiban yumnam lekai de leiba adhikari mayum mandopta pangthokre. Thoram asida presidium member singoina Dharma Sabha Govindaji Temple gi Pancharatna Chakravarti Sizaguru mayum Gauramani Sarma
RSS की कारवा मणिपुर प्रांत S तरुण कुमार शर्मा रिम्स की फिजियोलॉजी डिपार्टमेंट की हेड डॉक्टर सरदा निंगथौजम अमदी समिति असिगी फाउंडर प्रेसिडेंट रंजित गुरुमयुमना ताइस फमखी थौरम असिदा धर्मना लेखा ताखिदनबा वफम कयासु कुपना खननिनखी हाइना अखंग अहि कयानसु वांगांखी आजादी का अमृत महोत्सव की सरुक अमोइना अमर चित्रकथा लिमिटेड न फोंगबा कॉमिक बुक अमदा पौना ब्रजवासीबु इंडिया की फ्रीडम स्ट्रगल दा सरुक याखिबा ट्राइबल फ्रीडम फाइटर अमनी हाइना यावखिबा दुगिदमक मिनिस्ट्री ऑफ कल्चर की माइकेदगी अमदी लाइरिक असिगी पब्लिशिंग हाउस ना नुंगाइतबा फोंदोरखिबगा लोइनना ngakpinabasु हाइजरखरे इरमदम खोरजई अपुनबलुब इखल मणिपुर यांगलम वावगाइन सेंदुना माइबम ओंबी बिमोला निंगसिंगमना इंगनिसिंगनी कुनिथोय लांथोकपगा लोइदना इखलगी चेफोंग इहौरकपा फोंगबा अमदी अचौबा इमनामना इबा ड्रामागी लाइरिक उचेक लांगमई फोंगबगी थोरम लाकलिबा अगस्त कुनमाथोय यांगलम मखालेखाई कम्युनिटी हॉल दा पांगथोकलगनी थोरम असिदा प्रिंसिपल डॉक्टर मोरांगथेम प्रियोवतना अथोइबा मिथुंग थिएटर एक्टिविस्ट लोइतोंबम ब्रजमोहन सिंहना अखनबा मिथुंग अमदी इखलगी प्रेसिडेंट माइबम नवकिशोर ना थोरम मपोइगनी हाइना सेक्रेटरी नोंथोंबम विश्वजित सिंहना थादोरकपा चिरोल अमना खंगलकले All Jiribam Road Transport Drivers Union na sinduna ngasi Jiribam gi Babupara da pangthokiba paugi mipam amada Secretary Laishram Amutona Imphal Jiribam lambi paringasi lakliba August kunda ayuki pung mangadagi matam kaktana ban lauthokre Mari leina balup Marina National Highway number 38 ki lambi paringda phibam thina soklaba mafam sing semjinnaba mamang chahida lengaki mafamda taknaduna lakhibane ngarangsu nungba amadi Kambirongi Marakta Lambi Patlamdabadagi Tatalot Ani Puthakibadagi Gari Kaya Panduna Laiki Maramaduna Lambigi Patriba Mapam Singasi Semjindriba Pauba Ban Kogani Hairakli Nakalamaromda Lambi Semdabagi Mayokta Yaripok Azad Golaidagi Kaitel Manbi Faugi Lambi Kusaunaraba Michamyamna Asi Ayuktagi Holduna Matam Kaktana Tingzin Kre Lambi Semjindriba Fauba Kongpam Handokloi Haina Akanba Warip Lauri MZ and Regadagi MN Regas Haina Kangna Kraba Batung Ziribamgi Sonapur GP da job card holder singna Tabuk Ningtina Jangnaina Suba Pangdre Haina Mohammed Sakubuddin Vice President Job Card Holders Association Sonapur GP na ngasi Ziribamgi Babupara da laiba CD Block Office ta paugi mipam ama kaukre GP taruk leiba Ziribamgi mafam khudingmakta thabak leptana suriba sigumna Sonapur GP asidasu thabak suhanbiyu haina media gi khuthangda phongdokhi ngasigi paugi mifam aduda Mohammed Moinul Haq Bezumuddin Rohil Ali amadi Abdul Hussaina saruk yakhi Jiribam Babupara Ward number mangagi mayol da lariba ajuka office ki changfam oiriba PWD gi road amadi oiriba lambi asi asuki matik phibam phattabana ngasi lambi asi sembada mateng pangbiyo haina ajuka Jiribam gi maikeidagi ucha tholda laiba Indian Railway Company PK amadi PIPL da haijarubada harau mateng pibirak pagidamak L Samrendra Singh Hilga GP gi pradhan busu hainingai leitana thagatpa fongdok chari haina Vice President M Prem Chandrana press ta thadorok pachirol amana khangalakle Mizoram da Malswam Kima Chengkwal chahi taragi hakchang tiwang turel da tautuna leramba thengnakre Maki apokpa L Chengkwal chahi kuntramapangi hakchangsu turel asida tautuna lei hairi adubu hojik phawbudadi hakchang asi pukhalakpa ngamdri banbayai mapa macha ani asi hokiba August anigi numidang wairam makoina tonglakpa gari nanthakibadagi Aizol manaki turel asida takhibane makoiga tongminaba miyoi anidi rescue tawki adubu makoi anidi thiba phangdana leirakibane Anauba BJP Parliamentary Board ama semkre BJP gi khwaidigi wangba decision making body asida member tarani thoi yauri masida Narendra Modi Amit Shah JP Nadaga loinana panel asida PS Yediyurappa su yauri Rajnath Singh Assam gi hanigi CM Sarvanand Sonowal Iqbal Lal Tura Sudhika Yadav BL Santosh Srinivas Satyanarayan Yatiya Bhupendra Yadav Om Mathur amadi Maharashtra gi ex-CM Devendra Fadnavis su yauri
ꯌꯥꯝꯅ ꯃꯒꯪꯅꯤꯡꯉꯥꯏ ꯑꯃꯅ ꯅꯤꯇꯤꯟ ꯒꯥꯗꯀꯥꯔꯤ ꯑꯃꯗꯤ ꯁꯤꯕꯔꯥꯖ ꯁꯤꯡ ꯆꯧꯍꯥꯟ ꯂꯧꯊꯣꯛꯈꯤꯕꯇ ꯅꯠꯇꯅ ꯖꯨꯑꯦꯜ ꯑꯣꯔꯥꯝ ꯑꯃꯗꯤ ꯁꯍꯥꯅꯋꯥꯖ ꯍꯨꯁꯦꯟꯁꯨ ꯄꯦꯅꯦꯜ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ यूनियन मिनिस्टर हरदीप पुरीना म्यांमारदगी चेलक्पा रोहिंग्यासिंगदा खुदोंचाबा कया पीगनी लाउथोकलुबगा अचौबा वाथोक अमा ओइरकपदगी मिनिस्ट्री ऑफ होम अफेयर्सना खुदक्ता सेंदोरकपा ताख्रे। रोहिंग्यासिंगबु चंगजफम पीबगी मतांगदा सेंदोकलदुना मखोइदा फ्लैट पीगनी हाइखिबा लेइते डिटेंशन सेंटरसिंगदा मखोइ लेहनगदबनी मखोइ असि मिनिस्ट्री ऑफ होम एक्सटर्नल अफेयर्स की खुथांगदा डिपोर्ट तौगखिगदी हाइरक्ले। केरला की कोझिकोडे सेशंस कोर्ट तगी अंगकप वायल अमा लौरदुना सेक्सुअल असोल्ट केसता मराल लेरबा मियोय अमा थादोरखरे। अदुबु मरगसिदा करिगुंबा नुपी अदुना प्रोवोकेटिव फिजोल सेलंबा थोकलबदी सेक्सुअल हेरासमेंट की दमक चेराक पीरोय हाइना हाइकिबा केरला हाई कोर्ट की वंगांग अदुगी मथक्ता माइकई कियादगी पेंदबा फोंदोकनरखले। लेबाक मियामना लेंस नायक चंद्रशेखर की मफमदा अरोइबोइना सैल्यूट पीख्रे। सांगलबा चही 59 की मतुंगदा उनमरक्ता लेरंबा माकी थवाई याउद्रबा हक्चांग असे हल्द्वानी उत्तराखंड गार्ड ऑफ ऑनर पीदुना इकाई खुमनखरे। सियाचिन की हीरो असी ऑपरेशन मेघदूत लेबाक असिगी दमक लांथिंगनखिबने। सियाचिन बु ngak senanabagi damak chahi 59 mamangda mahaki mapunsi kathokhi। अदुबु असुकुइबसी महाक हिंदुना लेरमखिगनी हाइबगी थाजबा लेरमबनी। अदुबु ममई थंगददे थवाई याउदबा हक्चांग ओइना उन्ना कुपसिंदुना लेरमबा थेंगनरखिबनी। मतम अदुदा चही मरी मंगा खक्तंग सूरीबी मचानुपी अनिगा लोइनना चही 59 चुपना मपुरोइबबु ngaiduna लेजरकपी महाकी लोइनबीना तेंगथा नावइना कपखि। अदुबु यामद्रबदा मपुरोइबगी हक्चांग फावबदी उबा फंगजरे हाइना पेंथोकपा ताखि। हरियाणा की सीएम मनोहर लाल खट्टरना कनक्ता पांगथोखिबा कॉमनवेल्थ गेम्स मेडल फंगलकपसिंग अमदी टॉप परफॉर्मेंस पीखिबा स्टेट असिगी सानरोइसिंगदा सेल की मना अमदी लेंगा की थबक पीख्रे। गोल्ड मेडल फंगलकपसिंगदा लुपा करोड़ अमगा लाख यांखई, सिल्वर मेडल फंगलकपसिंगदना लुपा लाख 85 अमदी ब्रॉन्ज फंगलकपसिंगदना लुपा लाख यांखई पीखि। अरोइबदा ngasiगी तेंतकपा मरोइबा पाव खरा। दुरेन कप की ngasi गुवाहाटी दा यूनाइटेड एफसी अमदी उड़ीसा एफसी की मरक्ता सानखी। गुवाहाटी ना युम्बु ओयुना पांगथोखिबा अहानबा दुरेन कप मैच दा उड़ीसा एफसी ना नॉर्थ ईस्ट यूनाइटेड एफसी बु 3-0 माइथिबा पीखि। डिब्रूगढ़ की तराजान चाबगानदा आइन कायना कोयला माइनिंग तौबा बैन तौख्रे। फुट 13.8 सांगबा केजी 100 मुकलुम्बा बर्मिस पाइथनमा आसाम की बक्सा डिस्ट्रिक्ट की मनुंग चन्ना हाथीजान दाउधरा खुंदगी ngasi रेस्क्यू तौख्रे। तुंगदा पाइथन से मानस नेशनल पार्क ता थादोखि। मथग आसाम की नुमालीगढ़ की चाबगान अमदी समूलमसा सिंगना लंदारी कदोमदगिनो खंगहौदना हेक्तमक चेंसिलकपा मरमना चामी सिंगना चा हेकपा चटपा ngamdri। नोमगी चा हेक्तुना पुंसी हिंगलिबा चामी नुपीसिंग वाना खांगबा तारे। जोरहाटा AJYCP की वाकत खोंगजंग मैथ्स अमदी साइंस इंग्लिश मीडियम दा तंबीबगी आसाम लेंगा की वारेप की मायोक्ता AJYCP ना आसाम सिनबथुंगना प्रोटेस्ट चथरकले। अरुणाचल की ममिंग चलबा जीरो म्यूजिक फेस्टिवल लाखलिबा सेप्टेम्बर 19 हौरगने। नागालैंड ओलंपिक एंड पैरालंपिक गेम्स इंग 2019 की अनीसुब एडिशन कोहिमादा लैबा इंदिरा गांधी स्टेडियम दा हौख्रे। नागालैंड ओलंपिक एसोसिएशन ना गेम्स असी सिनबने। फीफा ना AIFF बैन तौरपगी मतांगदा सुप्रीम कोर्ट की हियरिंग लेथोख्रे। केंद्र लेंगाकपु एक्शन लौननबा हाइरखले। नाकलमरोमदा इंडिया ना अंडर 17 फुटबॉल साननबगी अयाबा पिबिनबा फीफा दा तक्सिनख्रे। जम्मू काश्मीर दा अंगकपा मिसी अमोइना इमुंग अमगी मियोय 3 सीदुना लेरमले। सुखेश चंद्रशेखर की मनी लॉन्ड्रिंग केसता एक्टर जैकलिन फर्नांडिस की मिंग ईदिना चार्जशीट फाइल तौख्रे। जैकलिन अवाबा तागदौरे। रतन टाटा सीनियर सिटीजन सिंगी ओइना कंपेनियनशिप स्टार्टअप ता इन्वेस्ट तौख्रे। इंडिया की फॉरेन मिनिस्टर जय शंकर मापनसुबा इंडिया थाईलैंड मीट सरुक यादुना माकी बैंकॉक काउंटर पार्ट का फमिनरगने। लंदन ब्रिज स्टेशन दा यामनमक चाउना मई चाख्रे। फायर इंजिन 10 अमदी फायर फाइटर 50 मई मुथनबा कन्न होनखि।
North Korea ga wari sanabada mamingtagi oina haibadi so oina wari sanaroi haina South Korea na hairakre. Tongan mafam tara tareta pokhaibadagi Thailand nikhankre. Malaysia gi Navy Chief numit nigi khongchetta India da thunglakre. US President Joe Biden na $1 billion chamri ga kuntra gi climate amadi health deal khuyek thakre. US ki khwaidagi chawba climate package asina climate change ki khongjangda yamnamak chawna mateng pangani thajanare. Trump pu sogotpa Republican na yamin primary election da mai pakre. Elon Musk na football club Manchester United leire haina phagi tawrubadagi social media da irang haurakre. Chawthokchaningai oiraba Thailand Open Karate Door Championship ta Meghalaya gi karatekas mari saruk yaragani. Peru na seize tawkhiba drug ton tarataruk mai thadokre. Venezuela da vacation bonus hantharakpa amadi thagi tolop matik chana pidabagi mayokta ojasingna thabak thadokani kihalakre. Hungary da su ingisingaga chamapan subna amadagi ngasi fawda khwaidagi saba matam hojik mayoknari. Ikang thokpana maram oiraga lawmi singda chawna chitheng piri. Paris ta atarakham laitana nong chubadagi lambi amadi metro station kaya ising thumjinkre. Spain da hojiksu tamthina lanmai chakpagi thodok leptri lam hector lising taragi pothoksing ut onkre. California dana sabagi chang degree Celsius kuntratre yaukre. Health advisory amadi ka hena sabagi warning issue tawkre. Asumna malem gileba kaya da climate change ki charaba mami taba u fanglakle. Ukraine ki President Zelensky na Crimea miyam da warning pirakre. Bomb pukhaibadagi Crimea da miyulising ahum hena mayum makai thadoktuna chenakrabane. Pakistan ki hanagi Prime Minister Nawaz Sharif yamdrabada mathang tha haibadi September da Pakistan da amuk halak lagane. Sharif na meeting dagi khangtap ta thokibagi damak kanna ngangnarakpagi matang adu sengdok laduna thaugi mamal hengatpagi mayokta yaningdabadagi meeting thadokpani hairakre. UK ki Prime Minister election da Truss amadi Sunak animak na Scotland referendum oppose tawkre. Truss na anishuba vote amuk tawpham thokte hairakhe. Makoi animak na part fastings da Scotland ki voters singi matakta target thamle. Tory leadership ki lamjen final leg pushilakle. China ki scientist amana 6G technology na human brain cell na chingbada chawna effect tawgani haire. Zimbabwe da measles laichet na angang chamaga yankai hena sikre. Haukiba chayol ama sigi manungda sivagi chang saruk ani hengalakhe. Pakistan ki Punjab province da passenger bus amaga oil tanker amaga thengainabadagi yamdrabada miyoi kun sikre. Amade North Kabul masjid ta pokhaibadagi miyoi kun sire aduga nipuna asuga panangkre. Ngasigi na di Arambai News Guwahati da Maitilon ki pau sandok jaba matang asta loisin jaba ga loinana tabiriba singbo amkasu hana kurumjari.